ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯗꯒꯤ ꯒꯥꯔꯤ ꯀꯌꯥ ꯄꯟꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯤ ꯁꯣꯡꯀꯣꯡ ꯚꯤꯂꯦꯖꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ UKNAꯒꯤ ꯀꯦꯗꯔ ꯑꯃ ꯍꯥꯠꯈ꯭ꯔꯦ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤ ꯔꯤꯝꯁꯇ ꯄꯨꯔꯛꯀꯦ ꯍꯥꯏꯕꯗ ꯂꯩꯉꯥꯛꯅ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯣꯡꯀꯣꯡ ꯚꯤꯂꯦꯖꯇ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ UKNAꯒꯤ ꯂꯩꯐꯝꯗ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯗ ꯂꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔ ꯑꯃ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯀꯦꯗꯔ ꯑꯗꯨꯒꯤ ꯍꯛꯆꯥꯡ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯇ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯔꯛꯀꯦ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏꯖꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯥꯈꯤꯗ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯑꯗꯨꯃꯛ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯒꯅꯤ ꯏꯝꯐꯥꯜꯗ ꯄꯨꯔꯛꯄꯒꯤ ꯀꯥꯟꯅꯕ ꯂꯩꯔꯣꯏ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯀꯦꯗꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯦꯟꯃꯤꯟ ꯁꯪ ꯆꯍꯤ 17 ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯦꯟꯈꯣꯒꯤꯟ ꯍꯥꯎꯀꯤꯞ ꯀꯧꯏ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ UKNAꯒꯤ ꯀꯦꯗꯔꯁꯤꯡ ꯐꯥꯅꯕꯒꯤꯗꯃꯛ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯅꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯥꯏꯀꯩ ꯑꯗꯣꯝꯗ UKNAꯒꯤ ꯀꯦꯗꯔ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯨꯕꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯔꯛꯈꯤꯕꯅꯤ ꯈꯨꯗꯛꯇ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯀꯦꯗꯔ ꯑꯃ ꯁꯤꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯇꯩ ꯀꯦꯗꯔ ꯈꯔꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯔꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯕꯤꯖꯟꯒꯤ ꯅꯣꯔꯠ ꯁꯣꯡꯀꯣꯡ ꯚꯤꯂꯦꯖꯇ ꯖꯣꯏꯟꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯂꯦꯟꯃꯤꯟ ꯁꯥꯡ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯍꯦꯡꯂꯦꯞ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MLA ꯂꯦꯠ ꯆꯃꯥꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ MLA ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ ꯊꯨꯝ ꯉꯥꯛ ꯁꯦꯟꯅꯕ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯃꯤꯆꯝ ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯐꯝ ꯊꯣꯛꯇꯦ ꯎꯍꯧꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯟꯃꯤꯟ ꯁꯥꯡ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯐꯤ ꯃꯔꯣꯜ ꯂꯧꯊꯣꯛꯂꯒ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯖꯣꯏꯟꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯈꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯤꯑꯣꯏ ꯑꯗꯨ ꯈꯨꯠ ꯊꯣꯛꯅꯕꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯎꯍꯟꯅꯕ ꯍꯣꯠꯅꯈꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤꯅ ꯆꯨꯝꯂꯝꯕ ꯇꯥꯔꯕꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯨꯜ ꯑꯣꯐ ꯂꯣ ꯉꯥꯛꯅ ꯆꯠꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝ ꯑꯣꯏꯅ ꯂꯧꯐꯝ ꯊꯣꯛꯏ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯃꯑꯣꯡꯗ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯎꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯗꯨꯅ ꯑꯆꯨꯝꯕ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃꯤꯆꯝ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯖꯟꯅꯔꯛꯈꯤꯗꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯃꯤꯌꯥꯝꯗ ꯈꯣꯏꯁꯥꯎꯅꯍꯜꯂꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯆꯅꯕꯒꯤ ꯔꯥꯏꯠ ꯂꯩ ꯑꯊꯨꯕꯗ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯕꯒ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯒ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯂꯣꯠꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯦꯡꯅꯍꯧꯔꯤꯕ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯕ ꯗ꯭ꯔꯒ KG 38 ꯗꯁꯃꯤꯛ 4 ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯀꯦꯝꯄꯦꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯧꯈꯠꯄ ꯊꯧꯔꯥꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯕ ꯗ꯭ꯔꯒ KG 38.4 ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯗꯦꯡꯗ ꯂꯩꯕ ꯁꯤꯖ ꯀꯃꯟ ꯕꯥꯏꯑꯣꯃꯦꯗꯤꯀꯦꯜ ꯋꯦꯁ ꯇ꯭ꯔꯤꯠꯃꯦꯟ ꯐꯦꯁꯤꯂꯤꯇꯤꯗ ꯗꯤꯁꯄꯣꯖ ꯇꯧꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ IG ꯅꯤꯡꯁꯦꯟ ꯋꯥꯔꯉꯝꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯁꯤꯡ ꯊꯤꯉꯝꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯔꯤꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ ꯌꯣꯟꯕ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯕ ꯊꯤꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯐꯥꯒꯠꯂꯛꯄ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒ KG 38.935 ꯃꯥꯡ ꯇꯥꯛꯍꯟꯈꯤ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯔꯣꯏꯟ ꯄꯥꯎꯗꯔ KG 4.193 ꯕ꯭ꯔꯥꯎꯟ ꯁꯨꯒꯔ KG 5.153 WY ꯇꯦꯕ꯭ꯂꯦꯠ ꯒ꯭ꯔꯥꯝ 112 SP ꯀꯦꯞꯁꯨꯜ KG 2.769 ꯑꯃꯗꯤ ꯒꯟꯖꯥ KG 16.909 ꯌꯥꯎꯔꯤ ꯃꯥꯡ ꯇꯥꯛꯍꯟꯈ꯭ꯔꯕ ꯃꯌꯥꯏ ꯀꯥꯕ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁ ꯌꯨꯅꯤꯠꯁꯤꯡ ꯅꯥꯔꯀꯣꯇꯤꯛꯁ ꯑꯦꯟड ꯑꯦꯐꯤꯌꯔꯁ ꯑꯣꯐ ꯕꯣꯔꯗꯔ ꯑꯃꯁꯨꯡ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯐꯥꯒꯠꯂꯛꯈꯤꯕꯅꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯑꯀꯥꯏꯕ ꯊꯣꯛꯍꯜꯂꯣꯏꯗꯕ ꯃꯑꯣꯡꯗ ꯃꯥꯡ ꯇꯥꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯣꯟꯁꯥꯀꯣꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ ꯃꯤ 3 ꯐꯥꯈ꯭ꯔꯦ ꯔꯤꯝꯁꯇ ꯂꯥꯌꯦꯡꯂꯝꯕ ꯀꯨꯀꯤ 3 ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕꯗ ꯂꯩꯕ ꯂꯥꯏꯂꯣꯟ ꯋꯥꯏꯐꯩꯒꯤ ꯃꯤꯌꯥꯝꯅ
ꯀꯣꯟꯁꯥ ꯈꯨꯜꯒꯤ ꯃꯤꯑꯣꯏ 6 ꯐꯥꯈ꯭ꯔꯒ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯇꯨꯡꯗ ꯉꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯅ ꯑꯋꯥꯕ ꯅꯪꯗꯨꯅ ꯂꯩꯔꯤꯕ ꯀꯣꯟꯁꯥ ꯈꯨꯜꯗ ꯑꯀꯟꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯒꯥꯔꯤ 60 ꯔꯣꯝ ꯈꯨꯜ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯃꯈꯣꯏꯅ ꯃꯥꯡꯖꯧꯅꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯇꯧꯗꯅ ꯅꯝꯐꯨꯗ ꯈꯨꯜ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ ꯌꯨꯝꯗ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯈꯤ꯫ ꯆꯥꯎꯔꯥꯛꯅ ꯄꯥꯔꯁꯣꯅꯦꯜ 150 ꯔꯣꯝ ꯑꯗꯨꯅ ꯚꯤꯂꯦꯖ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯊꯨꯡꯅ ꯆꯠꯇꯨꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕ ꯇꯨꯡꯗ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔ 3 ꯐꯥꯈꯤ꯫ ꯃꯈꯣꯏ 3 ꯑꯗꯨꯗꯤ ꯆꯂꯥꯟꯋꯥꯡꯕꯣ ꯊꯨꯏꯃꯥꯏ, ꯍꯣꯞꯁꯟ ꯑꯕꯣꯟꯃꯥꯏ ꯑꯃꯁꯨꯡ ꯅꯝꯔꯣꯡ ꯋꯥꯏ ꯆꯋꯥꯡꯅꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛꯁꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯔꯤ꯫ ꯍꯟꯗꯛꯀꯤ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯗ ꯅꯥꯒꯥꯒꯤ ꯃꯤꯆꯝ 6 ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯋꯥꯕ ꯅꯪꯗꯨꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯂꯥꯌꯦꯡꯅꯕ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ 3 ꯑꯗꯨ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯡ 12:15 ꯇꯥꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ-ꯁꯦꯜꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯈꯨꯗꯛꯀꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ 3 ꯀꯗꯥꯏꯗ ꯄꯨꯔꯤꯕꯅꯣ ꯍꯥꯏꯕ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯡꯗ ꯃꯈꯣꯏ 3 ꯑꯗꯨ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯂꯕ ꯀꯨꯀꯤꯁꯤꯡ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛ ꯏꯝꯐꯥꯜꯗ ꯄꯨꯔꯛꯂꯤꯕꯅꯣ? ꯃꯈꯣꯏ ꯂꯥꯜꯍꯧꯕ ꯈꯨꯠꯄꯨ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ? ꯀꯝꯗꯧꯅ ꯃꯈꯣꯏ ꯅꯣꯡꯃꯩꯅ ꯄꯥꯜꯂꯒ ꯁꯣꯛꯈꯤꯕꯅꯣ? ꯅꯥꯒꯥ 6 ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯍꯪꯂꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯍꯧꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥꯒꯤ ꯃꯤꯌꯥꯝꯅ ꯔꯤꯝꯁꯀꯤ ꯒꯦꯠꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯀꯣꯀꯣꯃꯤꯅꯁꯨ ꯀꯦꯁ ꯑꯃꯠꯇ ꯆꯦꯟꯅꯗꯕ ꯏꯆꯝ ꯆꯝꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯛꯄ ꯑꯣꯏꯔꯒꯗꯤ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯊꯕꯛꯀꯤꯗꯃꯛ ꯂꯥꯛꯄꯗ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯇꯦꯔꯣꯔꯤꯁ ꯑꯣꯏꯔꯒꯗꯤ ꯀꯣꯀꯣꯃꯤꯅ ꯀꯩꯗꯧꯉꯩꯗꯁꯨ ꯈꯥꯡꯗꯨꯅ ꯂꯩꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯈꯣꯏ 3 ꯑꯗꯨ ꯀꯗꯥꯏꯋꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯁꯣꯛꯈꯤꯕꯅꯣ, ꯃꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯜꯂꯨ ꯍꯥꯏꯅ ꯗꯤꯃꯥꯟ ꯇꯧꯈꯤ꯫ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯗ ꯃꯤꯔꯦꯞ ꯑꯣꯏꯔꯒꯅꯤ꯫ ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗ ꯌꯥꯏꯁ꯭ꯀꯨꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯆꯨꯑꯦꯟꯁꯤꯒꯤ ꯃꯤꯈꯜꯗ ꯃꯤꯔꯦꯞ ꯑꯣꯏꯔꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕꯅ ꯕ꯭ꯔꯤꯟꯗꯥꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯕ ꯐꯤꯔꯦꯞ ꯂꯧꯔꯦ ꯍꯥꯏꯅ ꯌꯥꯏꯁ꯭ꯀꯨꯜ ꯄꯤꯄꯜꯁ ꯐꯣꯔꯝꯒꯤ ꯀꯟꯚꯦꯅꯔ ꯂꯥꯏꯃꯌꯨꯝ ꯁꯟꯖꯤꯠ ꯁꯔꯃꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯒꯗꯕ ꯃꯤꯍꯨꯠ ꯈꯟꯕ ꯃꯊꯧ ꯇꯥꯏ꯫ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯐꯤꯕꯝ ꯍꯟꯖꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯍꯟꯅꯕꯒꯤꯗꯃꯛ ꯕ꯭ꯔꯤꯟꯗꯥꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯅꯕ ꯋꯥꯔꯦꯞ ꯂꯧꯕꯅꯤ ꯍꯥꯏꯔꯤ꯫